ꯃꯌꯥꯝ ꯋꯥꯍꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚꯤꯜ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯍꯦꯜꯕꯣꯏ 3 ꯂꯧꯊꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯍꯦꯜꯕꯣꯏ 3 ꯑꯗꯨꯕꯨ ꯀꯦꯁ ꯂꯩꯕ ꯐꯤꯂꯝ ꯑꯣꯏꯕꯅ ꯃꯦꯅꯨꯑꯦꯜ ꯁꯔꯆ ꯇꯧꯔꯛꯇꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯤꯕꯤꯔꯛꯇꯨꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤ ꯃꯤꯅꯁꯨ ꯋꯥꯅ ꯁꯦꯝꯖꯔꯒ ꯚꯤꯗꯤꯑꯣ ꯃꯆꯦꯠ ꯃꯆꯥ ꯈꯔꯗꯪ ꯍꯥꯞꯄꯨꯕ꯭ꯔꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯦ ꯐꯔꯦ ngasi mayamda khudol tamjagadoriba Telugu movie asina Varudu movie asigi castna Allu Arjun Bhanusri Mehra Acharya achina chingbani director na Gunasekhar maya movie asi haunaba tawjarage movie asigi samlapa warina US tagi halakpa nupa amana mama mapada nakhoina senba nupi aduga luhonglagi haina leptuna luhongbada luhongbagi matoptagi kaina adubu phaduna pubikhibada nupa aduna nupi adubu karamna kankhibagi haibadugi matangda ikhiba story ni Barudu movie sigi horokpada koina Nisa Kobi nupi ama basketball sanaduna leiba thingnei mahana basketball adu nupa single loina nasanabani basketball aduna ring aduda hanjin ahumlak score tawbada mahana napul galoina harai karigumba kanagumba misak amana thangna ring asida ahumlak score tawba ngamlabadi aina nupa adubu kiss tawni haina challenge tawraki tanja aduda Sandy mahaki bike adu tongduna mafam aduda lakhi Sandy na ball adu muladuna ring aduda mayam ga lakna fana tawraduna goal chanki Nisasu haina khibagi matung ina Sandy da kiss tawba lakhi adubu Sandy na Nisa da kiss taw habadi yaramde mahan hari kiss tawba haibasidabu aina thamoi sena nusiba misakta tawgadabani nangumba haujik khakta thengnaba nupi amada tawgadaba natte haramdna Nisagi napal adu thudeklamduna mafam adudagi chatkhi Nisasu Sandy mataw aduda pumngangtuna yengduna lejahawi sin amadana Diwakar kauba drama yawba hingchabagi wakhal chenba nupa ama drama sanaduna lerami mahana sanariba drama adugi character aduda mahak drama loira fauba adumak luptuna leirami mahana gabbar saduna transport officer amabu permit pide haiduna makut fauba kaktatlami noma diptina mahakki marup kaloinana mayumda halakpa matamda Diwakar drama sanaduna lerami Diwakar si mipum khudimangna kiba misak ama orami mangonda police amasung achaw asangsingi akiba amata leramde mahakpu sanga fauba kirami tasengna harabada Diwakar asi kok chakpa misak amani mahakna diptigi bus adu khamhaladuna bus da yawriba mising adusu mahakki drama adu namdana yangankhi drama adu lorakpa matamda mahakpu mayamna khuba khudaduna pungning thawgalami mafam aduda mahakpu mantri amana prize piba lakpada mantrina prize piba pamde arapada leptuna leiriba dipti da khuthiladuna nupi asina pihalu harami Diwakar ki wahai adu taabada dipti pakatki mahakki marup aduga loinana bus aduda tumina famduna lerami Diwakar di mitpham hongdana dipti ki bus adumaktada adumak thonglaw adudagi adumak yengduna lehawi bus aduna thoroktuna lakpa matamdadi Diwakar na dipti ki bus adu lambi aduda khamladuna bus driver adu tangthoktuna bus adu mahakna thorami bus aduda Diwakar gi misingna bus aduda tongliba mising adubu loina khajik tawraduna kumhankhi makhoi anisu kumthage tawba matamda Diwakar gi mina makhoi ani bu thengki Diwakar hari aingona prize piu haiba yadriba karigino aigi drama adu fajadabra Diwakar gi mataw aduda dipti di yamna pakatki Diwakar hari aisi kanano khangbra aisu isani isase kanano haiba khangjade nomo gi character adu adumak oi ngasi na hingchabani aina namu pamlore maram aduna ngasi nomakhak ahing lemminarusi masi aina free da tawga habanate nangna pamba pigani dipti na sauduna Diwakar gi mamai la sandal na kalami Diwakar na hari aidi nangsi nomakhak ahing lemminarusi haibani adubu nangna yadrabani na nangsi aigi oirani aduga numit khudingi nanga ahing lengani Diwakar na dipti bu nusiba saratuna makhoibu mafam adudagi thadokhirami somdana Sandy amasung mahakki marupsing restaurant amada phamduna lerami Sandy gi maming asengba si Sandeep kawi Sandy asi amuk America da halani haraduna pulam bajani maduda Sandy gi marup ama laktuna Sweta amasung Uday asi luhoningmani aduda mapaduri love marriage haibasi pamde
ꯄꯟꯕ ꯌꯥꯗꯦ ꯃꯄꯥꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨꯒ ꯃꯈꯨꯔꯥꯗꯨꯅ ꯑꯦꯟꯀꯥꯎꯟꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯣꯏꯕ ꯄꯨꯂꯤꯁꯅꯤ ꯃꯗꯣꯝꯆꯥꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣꯌꯔꯅꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯨꯡꯅꯍꯟꯁꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯦꯟꯗꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯣꯠꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯍꯟꯁꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯣꯠꯍꯟꯕꯒꯤ ꯃꯔꯝꯗꯤ ꯁꯦꯟꯗꯤꯒꯤ ꯏꯃꯨꯡꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯏꯃꯨꯡꯒ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ ꯁꯦꯟꯗꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯁꯦꯟꯗꯤꯒꯤ ꯃꯌꯨꯝꯗ ꯂꯣꯠꯇꯥꯔꯒꯗꯤ ꯆꯤꯡꯅꯕ ꯑꯝꯇ ꯂꯩꯔꯣꯏ ꯍꯥꯏꯕꯒꯤ ꯂꯣꯠꯍꯟꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯁꯦꯟꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯦꯟꯗꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯄꯥꯔꯇꯤ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯎꯗꯦ ꯑꯃꯁꯨꯡ ꯁ꯭ꯋꯦꯇꯥꯕꯨ ꯁꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯣꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯂꯣꯠꯍꯟꯗꯨꯅ ꯊꯅꯝꯃꯤ ꯁ꯭ꯋꯦꯇꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯩ ꯊꯤꯕꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯦꯟꯗꯤꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯝꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯞ ꯃꯦꯔꯦꯖ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯑꯃ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯟꯗꯤ ꯆꯪꯂꯛꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯁꯦꯟꯗꯤ ꯅꯪꯗꯤ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛꯀ ꯐꯪꯂꯦ ꯍꯥꯏ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯗꯣ ꯁ꯭ꯋꯦꯇꯥꯗꯨꯕꯨ ꯍꯣꯏꯅꯦ ꯅꯪꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯂꯥꯛꯑꯣ ꯗ꯭ꯔꯤꯡꯛꯁ ꯑꯃ ꯊꯛꯁꯤꯜꯂꯛꯑꯣ ꯁꯦꯟꯗꯤꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯨ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯐꯩ ꯃꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯁ꯭ꯋꯦꯇꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯁꯦꯟꯗꯤꯅ ꯌꯥꯝꯅ ꯀꯤꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯪꯀꯜ ꯁ꯭ꯋꯦꯇꯥ ꯍꯜꯂꯛꯂꯔꯣꯏ ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞ ꯎꯗꯦꯗ ꯆꯦꯟꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯥ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩ ꯁꯦꯟꯗꯤꯁꯨ ꯑꯗꯨꯃꯛ ꯎꯗꯦꯒ ꯂꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯜꯂꯝꯗꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯩꯁꯤ ꯀꯅꯥꯅꯦ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯐꯩ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯁꯦꯟꯗꯤꯅ ꯌꯥꯝꯅ ꯅꯣꯡꯂꯨꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯪꯀꯜ ꯑꯩ ꯈꯪꯉꯤ ꯑꯗꯣꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯋꯥꯔꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯎꯗꯦꯕꯨꯅ ꯑꯦꯟꯀꯥꯎꯟꯇꯔꯗ ꯍꯥꯠꯇꯣꯛꯄꯤꯒꯅꯤ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯈꯪꯗꯕ ꯖꯥꯠꯂꯥ ꯁꯦꯟꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨ ꯕꯣꯇꯜ ꯑꯃ ꯊꯛꯂꯗꯨꯅ ꯌꯥꯝꯅ ꯀꯥꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯥꯡꯍꯟꯕ ꯈꯛ ꯉꯝꯂꯣꯏ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯁ꯭ꯋꯦꯇꯥ ꯑꯃꯁꯨꯡ ꯎꯗꯦ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯟꯗꯤ ꯂꯥꯛꯈꯤ ꯁꯦꯟꯗꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔ ꯑꯃꯁꯨ ꯏꯟꯅꯔꯛꯈꯤ ꯃꯈꯣꯏꯗꯤ ꯁꯦꯟꯗꯤꯅ ꯀꯥꯔ ꯑꯃ ꯄꯨꯔꯛꯂꯤꯕꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯨꯝꯊꯔꯛꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯁꯦꯟꯗꯤꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯦꯝꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯁꯤꯟ ꯑꯁꯤꯗꯤ ꯃꯨꯚꯤ ꯑꯁꯤꯗ ꯎꯠꯇꯦ ꯁꯤꯟ ꯑꯃꯗꯅ ꯁꯦꯟꯗꯤ ꯋꯥꯛꯑꯥꯎꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯀ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯕꯔꯗ ꯃꯆꯥꯅꯨꯄꯥꯅ ꯄꯥꯔꯇꯤꯁꯤꯡꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯒ ꯐꯣꯇꯣ ꯀꯥꯞꯂꯛꯄ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯗ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯑꯃꯗ ꯐꯩ ꯍꯥꯏꯔꯨꯔꯗꯤ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯅꯪ ꯀꯔꯝꯅ ꯅꯨꯄꯤ ꯀꯣꯏꯗꯨꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯊꯪ ꯊꯥꯗ ꯅꯪ US ꯆꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯄꯥꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯟꯗꯤ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯃꯃꯥꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯥꯒ ꯕꯕꯥꯒ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏꯅꯔꯨꯔꯒꯦ ꯁꯦꯟꯗꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒ ꯂꯣꯏꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯨꯝꯅꯇꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯃꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯂꯨꯍꯣꯡꯕꯁꯤꯕꯨ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯂꯅꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯄꯥꯔꯇꯤꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤ ꯆꯠꯄ ꯇꯥꯔꯒꯁꯨ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯍꯣꯏ ꯑꯩ ꯅꯨꯄꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯆꯨꯁ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯔꯝꯕ ꯌꯨꯒꯀꯤ ꯃꯤꯅꯣ ꯅꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯄꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗ ꯉꯥꯎꯅꯈꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯐꯥꯔꯁꯠ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗ ꯄꯣꯛꯂꯒ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯄꯥꯝꯂꯤꯕꯗꯨꯕꯣ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯋꯥꯔꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯃꯥꯡꯒꯤ ꯕꯥꯔꯗꯦꯗ ꯑꯩꯅ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯄꯤꯕꯗ ꯅꯪꯕꯨ ꯂꯪꯊꯣꯛꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯐꯨꯔꯤꯠꯀ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ ꯐꯨꯔꯤꯠꯇꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯂꯪꯊꯣꯛꯄꯁꯨ ꯌꯥꯏ
ꯅꯨꯄꯤꯗꯤ ꯀꯗꯥꯏ ꯌꯥꯔꯅꯤꯒꯦ ꯅꯈꯣꯏꯗꯤ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯨ ꯇ꯭ꯔꯦꯟꯁꯨ ꯑꯝꯇ ꯈꯪꯗꯦ ꯀꯔꯝꯕ ꯁꯦꯠꯅꯔꯤ ꯀꯔꯝꯕ ꯆꯥꯅꯔꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯈꯟꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯅꯈꯣꯏꯗ ꯁꯦꯟꯅꯔꯗꯨꯅ ꯑꯩꯗꯤ ꯁꯥꯟꯇꯤꯗ ꯂꯩꯕ ꯄꯥꯝꯃꯤ ꯑꯩꯅ ꯈꯟꯕꯗꯨꯅ ꯔꯣꯡ ꯆꯣꯏꯁ ꯑꯣꯏꯔꯝꯂꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯕꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯈꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥ ꯑꯗꯨ ꯃꯐꯝꯗꯨꯗ ꯆꯠꯈꯤ ꯁꯦꯟꯗꯤꯒꯤ ꯃꯌꯨꯝꯗ ꯃꯣꯗꯔꯟ ꯖꯣꯇꯤꯁ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯁꯦꯟꯗꯤꯒꯤ ꯃꯕꯣꯛꯇ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯨꯕꯒꯤ ꯃꯕꯣꯛꯀ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯗꯤꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯀꯩꯅꯥ ꯌꯦꯡꯂꯤꯅꯦꯅ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅꯤ ꯁꯦꯠꯄ ꯅꯨꯄꯤ ꯀꯌꯥ ꯎꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯃꯃꯥꯅ ꯀꯩꯅꯣ ꯀꯩꯅꯥ ꯎꯠꯂꯣ ꯍꯥꯏꯔꯒ ꯃꯣꯗꯦꯜ ꯎꯠꯂꯤꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯇꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯩꯅꯥ ꯑꯁꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯍꯟꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ ꯕꯣꯔꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯦꯟꯗꯤꯁꯨ ꯀꯩꯁꯨ ꯈꯪꯆꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯁꯦꯟꯗꯤꯅ ꯖꯣꯇꯤꯁ ꯑꯗꯨꯗ ꯅꯪ ꯍꯥꯠꯄꯒꯤ ꯄꯨꯡꯐꯝ ꯑꯁꯤ ꯀꯔꯝꯕꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯣꯇꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯁꯦꯟꯗꯤꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯐꯝꯊꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯊꯤꯕꯕꯨ ꯏꯟꯇꯔꯅꯦꯠꯇ ꯊꯕꯛ ꯊꯤꯕꯗꯧꯅ ꯊꯤꯕ ꯌꯥꯔꯣꯏ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯗꯨꯅ ꯁꯦꯟꯗꯤ ꯆꯠꯈꯤ ꯃꯃꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗ ꯎꯠꯈꯤꯗ꯭ꯔꯕ ꯏꯖꯠ ꯑꯗꯣ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯎꯠꯂꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯔꯗꯨꯅ ꯈꯟꯅꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯁꯦꯟꯗꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗ ꯍꯪꯂꯛꯏ ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨ ꯂꯞ ꯃꯦꯔꯦꯖ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯇꯧꯈꯤꯕ꯭ꯔꯥ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖꯅꯤ ꯃꯗꯨꯗ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅꯁꯨ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯃꯁꯨꯡ ꯁꯤꯁꯇꯔ ꯑꯗꯨ ꯂꯞ ꯃꯦꯔꯦꯖ ꯇꯧꯈꯤꯕꯅꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩ ꯑꯩꯅꯁꯨ ꯅꯨꯡꯁꯤꯅꯕꯕꯨ ꯔꯦꯁꯄꯦꯛ ꯇꯧꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯦ ꯈꯜꯂꯒꯗꯤ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯩ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯂꯞ ꯃꯦꯔꯦꯖ ꯑꯣꯏꯒꯦꯔꯥ ꯑꯦꯔꯦꯟꯖ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯛ ꯀꯥꯏꯅꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯤ ꯑꯗꯨꯗ ꯂꯩꯔꯦ ꯑꯩꯅ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯌꯥꯏꯅ ꯁꯤꯟ ꯑꯃꯗꯅ ꯃꯆꯦꯅ ꯁꯦꯟꯗꯤꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯦꯟꯗꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯦꯟꯗꯤꯗ ꯐꯣꯇꯣ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗꯗꯤ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤ ꯅꯈꯣꯏꯅ ꯈꯟꯕꯤꯕꯅꯤꯅ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯣꯇꯣ ꯑꯁꯤ ꯑꯩ ꯌꯦꯡꯂꯔꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯐꯣꯇꯣ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯣꯛ ꯄꯪꯄꯤꯗ ꯄꯤꯗꯨꯅ ꯂꯩꯔꯦ ꯁꯦꯟꯗꯤꯅ ꯃꯕꯨꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯣꯔꯅ ꯀꯩꯅꯥꯁꯤ ꯀꯔꯝ ꯀꯥꯟꯗ ꯎꯕ ꯐꯪꯏ ꯃꯗꯨꯅ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯎꯕ ꯐꯪꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯦꯡꯂꯒꯦ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯉꯥꯎꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯠꯇꯨꯅ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯂꯨꯍꯣꯡꯕ ꯑꯁꯨꯝꯅ ꯍꯣꯡꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯠꯇ ꯆꯤꯊꯗꯅ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯣ ꯅꯨꯃꯤꯠ 13ꯅꯤ ꯆꯪꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯇꯧꯏ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯨꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯪꯅ ꯍꯣꯡꯏ ꯁꯦꯟꯗꯤꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯂꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨꯗꯤ ꯅꯨꯃꯤꯠ 6ꯅꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯒꯦꯁ ꯃꯌꯥꯝ ꯑꯗꯨ ꯅꯣꯡꯃ ꯐꯥꯗꯨꯅ ꯊꯝꯕ ꯐꯥꯎꯕ ꯋꯥꯒꯅꯤ ꯁꯦꯟꯗꯤꯅ ꯅꯤꯡꯉꯥꯏ ꯊꯧꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯑꯃꯦꯔꯤꯀꯥ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯆꯔꯆꯇ ꯀꯤꯁ ꯇꯧꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯇꯥꯔꯦꯗꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯄꯥꯈꯠꯂꯗꯨꯅ ꯁꯦꯟꯗꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯟꯗꯤꯒꯤ ꯄꯦꯔꯦꯟꯁꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯕꯥꯇꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯂꯨꯍꯣꯡꯕ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯄꯦꯟꯖꯔꯝꯃꯤ ꯃꯄꯥꯅ ꯁꯦꯟꯗꯤꯗ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯅꯪꯒꯨꯝꯅ ꯐꯣꯇꯣ ꯌꯦꯡꯂꯣꯏ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯩꯅꯥ ꯌꯦꯡꯒꯅꯤ ꯐꯣꯇꯣ ꯌꯦꯡꯂꯣꯏ ꯍꯥꯏꯕ ꯇꯥꯕꯗ ꯀꯩꯅꯥ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯐꯣꯇꯣ ꯌꯦꯡꯂꯣꯏ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯁꯦ ꯉꯥꯎꯕ ꯆꯞ ꯃꯥꯟꯅꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯃꯗꯨꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯆꯠꯅꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅꯁꯨ ꯐꯩ
ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯐꯣꯇꯣ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯌꯦꯡꯒꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ ꯐꯥꯎꯕ ꯌꯦꯡꯗ ꯃꯈꯩ ꯉꯥꯏꯗꯨꯅ ꯂꯩꯔꯤ, ꯅꯈꯣꯏꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯂꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯧꯕꯨꯛ ꯑꯃꯗ ꯃꯥꯟꯇꯣꯞ ꯐꯖꯕ ꯑꯃ ꯈꯜꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯦꯟꯗꯤꯁꯨ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯨꯅ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯂꯨꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯐꯝꯗ ꯀꯩꯅꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯦꯟꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯀꯩꯅꯥ ꯑꯗꯨꯗꯤ ꯗꯤꯞꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯤꯞꯇꯤꯁꯨ ꯁꯦꯟꯗꯤꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯖꯔꯒꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯟꯇꯣꯞ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯝꯅꯃꯛ ꯆꯦꯟꯅꯈꯤ꯫ ꯁꯦꯟꯗꯤꯁꯨ ꯃꯍꯥꯛꯀꯤ ꯀꯩꯅꯥ ꯗꯤꯞꯇꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯃꯕꯨ ꯅꯝꯈꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯗꯤꯞꯇꯤꯗꯤ ꯗꯤꯋꯥꯀꯔꯒꯤ ꯃꯤꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯦꯟꯗꯤꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯤꯞꯇꯤꯕꯨ ꯀꯥꯔ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯄꯨꯈꯤ꯫ ꯁꯦꯟꯗꯤꯁꯨ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯒ꯭ꯌꯥꯁ ꯇꯦꯡꯀꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯗꯤꯋꯥꯀꯔꯅ ꯁꯦꯟꯗꯤꯕꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯤꯋꯥꯀꯔꯅ ꯗꯤꯞꯇꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯁꯔꯥꯛ ꯇꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯗꯤꯞꯇꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯃꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯪ ꯅꯣꯔꯣꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯅꯤ"꯫ ꯗꯤꯋꯥꯀꯔꯅ ꯃꯍꯥꯚꯥꯔꯠ ꯗ꯭ꯔꯃꯥꯗ ꯀꯤꯖꯣꯛ ꯁꯥꯈꯤꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯗꯤꯞꯇꯤꯕꯨ ꯗ꯭ꯔꯧꯄꯗꯤꯒꯨꯝꯅ ꯎꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯐꯝꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯁꯦꯟꯗꯤꯅ ꯄꯤꯔꯛꯈꯤꯕ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯐꯦꯛꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ "ꯅꯈꯣꯏꯒꯤ ꯑꯦꯅꯤꯃꯤ ꯂꯩꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯁꯦꯟꯗꯤꯒꯤ ꯃꯄꯥꯁꯨ ꯌꯦꯡꯅꯕ ꯂꯩꯇꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯤꯞꯇꯤꯒꯤ ꯃꯃꯥꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ, ꯗꯤꯞꯇꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯩꯕ꯭ꯔꯥ? ꯂꯨꯍꯣꯡꯐꯝꯗ ꯃꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯒꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ" ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯞꯇꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯃꯃꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯥꯏꯔꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯂꯨꯞꯆꯗꯨꯅ ꯂꯩꯖꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯆꯠꯊꯈꯤꯕ ꯀꯤꯗꯅꯦꯄꯤꯡꯅꯤ, ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯔꯛꯀꯗꯕꯅꯤ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯟꯗꯤꯠꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ "ꯅꯨꯃꯤꯠ 13ꯅꯤ ꯌꯩꯒꯒꯤ ꯃꯩ ꯑꯁꯦ ꯃꯨꯠꯄ ꯐꯠꯇꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯟꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯁꯦꯟꯗꯤꯒꯤ ꯃꯕꯥꯏꯅ ꯃꯍꯥꯛꯀꯤ ꯑꯃꯦꯔꯤꯀꯥ ꯆꯠꯄꯒꯤ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯗꯤꯞꯇꯤꯒꯤ ꯇꯤꯀꯦꯠ ꯑꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯟꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯗꯤꯞꯇꯤ ꯃꯥꯡꯈꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯅ ꯗꯤꯞꯇꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯌꯥꯠꯇꯨꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯗꯤꯞꯇꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯤ ꯂꯦꯛꯊꯈꯤ꯫ ꯁꯦꯟꯗꯤꯁꯨ ꯑꯃꯦꯔꯤꯀꯥ ꯆꯠꯂꯒꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯁꯟꯗꯤꯞ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯃꯄꯨꯡꯁꯨ ꯐꯥꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯟꯗꯤꯞ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯨꯞꯅꯇꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯗꯦ ꯍꯥꯏꯗꯨꯅꯕꯨ ꯌꯥꯕ꯭ꯔꯥ? ꯀꯩꯅꯥꯗꯥꯟ ꯇꯧꯈꯤꯕ ꯊꯤꯈꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯑꯥꯔꯊ ꯂꯩꯇꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠꯇ ꯈꯨꯠ ꯍꯥꯞꯂꯗꯨꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯕꯨ ꯇꯥꯏꯝ ꯄꯥꯁꯂꯥ? ꯅꯈꯣꯏꯅꯗꯤ ꯈꯪꯂꯝꯂꯣꯏ, ꯗꯤꯞꯇꯤꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯑꯩꯉꯣꯟda ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯕ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝꯅ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯗꯤꯞꯇꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯈꯤꯕꯅꯤ"꯫ ꯃꯍꯥꯛꯀꯤ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯪꯁꯨ ꯏꯕꯥꯏ ꯎꯅꯕꯗ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯐꯥꯎꯈꯤꯕ ꯅꯠꯇ꯭ꯔꯥ? ꯕꯕꯥ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪ ꯏꯕꯥꯏꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ"꯫ ꯃꯍꯥꯛꯅ ꯎꯗꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯁꯨ ꯁ꯭ꯋꯦꯇꯥꯕꯨ ꯀꯣꯂꯦꯖꯇ ꯔꯦꯒꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯑꯣꯏꯈꯤꯕꯗꯥꯏ? ꯑꯩꯁꯨ ꯈꯜꯂꯨꯗꯦ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯪꯂꯦ, ꯅꯨꯡꯁꯤꯕꯁꯦ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯂꯩꯇꯦ, ꯑꯣꯏꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯏ꯫ ꯃꯗꯨ ꯀꯣꯂꯦꯖꯄꯨ ꯑꯣꯏꯒꯦꯔꯥ, ꯔꯦꯒꯤꯡ ꯇꯧꯕ ꯃꯇꯝꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯇꯣꯞꯇ ꯑꯣꯏꯒꯦꯔꯥ, ꯑꯩꯅ ꯃꯍꯥꯛꯄꯨꯏꯍꯥꯟ ꯍꯥꯟꯅ ꯎꯖꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ"꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯔꯦꯁꯄꯦꯛ ꯇꯧꯔꯝꯃꯤ꯫ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ, ꯑꯗꯨꯕꯨ ꯗꯤꯞꯇꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯞꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯦꯟꯗꯤꯗ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯨꯂꯤꯁꯀꯤ ꯋꯥꯍꯩ ꯇꯥꯔꯨꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯨꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯩꯅ ꯑꯁꯥ ꯑꯃꯗꯤ ꯎꯔꯦ꯫ ꯁꯦꯟꯗꯤꯅ ꯗꯤꯞꯇꯤꯕꯨ ꯊꯤꯗꯨꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ"꯫
ꯁꯦꯟꯗꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯅ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗꯤ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯕꯒꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯄꯗ ꯑꯩ ꯄꯦꯜꯂꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯩ ꯑꯗꯨ ꯃꯨꯜꯍꯟꯗꯅ ꯌꯩꯒ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯟꯗꯤꯁꯨ ꯗꯤꯞꯇꯤ ꯊꯤꯕ ꯃꯍꯥꯛꯀꯤ ꯕꯥꯏꯛꯇ ꯊꯣꯛꯂꯛꯈꯤ ꯁꯦꯟꯗꯤꯕꯨ ꯇ꯭ꯔꯛ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇ꯭ꯔꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯣꯝꯗꯨꯅ ꯇ꯭ꯔꯛ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤ ꯃꯍꯥꯛꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡꯗ ꯁꯦꯟꯗꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯐꯪꯗꯕꯒꯤ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯁꯦꯟꯗꯤꯅ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯡꯂꯦ ꯅꯈꯣꯏ ꯀꯩꯗꯧꯔꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯁꯦꯟꯗꯤꯅ ꯑꯁꯨꯝ ꯃꯈꯣꯡꯅ ꯇꯥꯟꯅꯔꯛꯇꯨꯅ ꯀꯩꯊꯦꯜ ꯑꯃꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯁꯦꯟꯗꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯈꯣꯏꯅ ꯗꯤꯞꯇꯤꯕꯨ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯔꯝꯗꯨꯅ ꯁꯦꯟꯗꯤꯗ ꯕꯥꯏꯛ ꯑꯃ ꯄꯤꯔꯝꯃꯤ ꯁꯦꯟꯗꯤꯅ ꯗꯤꯞꯇꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯗꯤꯞꯇꯤꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗ ꯗꯤꯞꯇꯤ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯈꯪꯕ ꯉꯝꯈꯤ ꯗꯤꯞꯇꯤꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯑꯦꯗꯚꯥꯏꯁ ꯄꯤꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁ꯭ꯀꯨꯜ ꯊꯥꯔꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯎꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯃꯛ ꯌꯥꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯦꯟꯗꯤꯗ ꯍꯪꯂꯨꯕꯗ ꯗꯤꯞꯇꯤꯒꯤ ꯕꯣꯔꯗꯣ ꯑꯩꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯗꯤꯞꯇꯤꯒꯤ ꯃꯔꯝꯗ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯖꯥ ꯑꯃ ꯊꯪꯅꯕ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯟꯗꯤꯗ ꯍꯥꯏꯔꯝꯃꯤ ꯁꯦꯟꯗꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯒꯨꯟꯗꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯑꯦꯁꯤꯠ ꯆꯥꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯀꯤꯍꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯗꯤꯞꯇꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯤ ꯁꯦꯟꯗꯤꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯜꯂꯝꯃꯤ ꯒꯨꯟꯗꯥ ꯑꯗꯨꯅ ꯁꯦꯟꯗꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯟꯗꯤꯕꯨ ꯑꯀꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯁꯦꯟꯗꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕు ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤ ꯑꯁꯨꯝ ꯁꯦꯟꯗꯤꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯊꯤꯔꯛꯄꯗ ꯑꯣꯖꯥ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯒꯤ ꯄꯥꯎ ꯐꯪꯂꯝꯃꯤ ꯁꯦꯟꯗꯤꯁꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯖꯥ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗ ꯀꯔꯤꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯃꯥꯡꯒꯤ ꯑꯦꯁꯤꯠꯀꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯁꯦꯟꯗꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯁꯦꯟꯗꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯗꯤꯞꯇꯤꯒꯤ ꯅꯨꯄꯥꯅꯤ ꯈꯪꯂꯛꯄꯗꯒꯤ ꯁꯦꯟꯗꯤꯕꯨ ꯊꯥꯖꯔꯗꯨꯅ ꯃꯍꯥꯛꯅ ꯗꯤꯋꯥꯀꯔꯒ ꯃꯈꯣꯏꯒ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯍꯥꯏꯅ ꯑꯣꯖꯥ ꯑꯗꯨꯅ ꯇꯝꯂꯝꯃꯤ ꯗꯤꯞꯇꯤꯕꯨ ꯀꯅꯥꯅ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂ ꯐꯥꯎꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯦꯟꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯚꯥꯀꯔ ꯑꯃꯁꯨꯡ ꯗꯤꯋꯥꯀꯔ ꯍꯥꯏꯕꯁꯦ KK ꯕ꯭ꯔꯗꯔꯁ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯆꯂꯥꯏꯕꯅꯤ ꯃꯈꯣꯏ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯄꯣꯔꯠ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯗꯤꯋꯥꯀꯔꯗꯤ ꯍꯤꯡꯆꯥꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯍꯥꯛ ꯗ꯭ꯔꯃꯥ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯗ꯭ꯔꯃꯥꯒꯤ ꯔꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯗ꯭ꯔꯃꯥ ꯂꯣꯏꯔ ꯐꯥꯎꯕ ꯂꯨꯞꯇꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯇꯤ ꯃꯤ ꯍꯥꯠꯄꯁꯨ ꯍꯥꯠꯂꯦꯡꯗꯕ ꯃꯤꯅꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯄ꯭ꯔꯚꯥꯀꯔꯒꯤ ꯁꯛꯇꯤꯅ ꯑꯗꯨꯃꯛ ꯀꯟꯗꯨꯅ ꯂꯩꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯟꯗꯤ ꯁꯥꯎꯗꯨꯅ ꯅꯈꯣꯏꯅ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯣ ꯍꯨꯟꯗꯣꯛꯈꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯆꯣ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯕꯨ ꯍꯥꯠꯂꯨꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯖꯦꯜ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯆꯥꯟꯁ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄ꯭ꯔꯚꯥꯀꯔꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯄꯨꯂꯤꯁ ꯑꯗꯨ ꯂꯥꯛꯄꯗ ꯄ꯭ꯔꯚꯥꯀꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯊꯥꯔꯛꯏ ꯍꯥꯏꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯣꯠꯇ ꯀꯝꯗꯧꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯑꯗꯨ ꯑꯩ ꯆꯩꯒꯦ ꯐꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯨꯔꯛꯇꯩꯕꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧ ꯅꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯗ ꯑꯩ ꯌꯦꯜꯂꯣꯏ ꯑꯗꯨ ꯐꯣꯟ ꯊꯝꯕ ꯃꯇꯝꯗ ꯑꯩꯅ ꯆꯩꯔꯛꯄꯒꯤ ꯃꯑꯣꯡꯗ ꯐꯣꯟ ꯑꯗꯨ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨ ꯄ꯭ꯔꯚꯥꯀꯔꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯃꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯑꯗꯣ ꯑꯩꯅ ꯆꯩꯈ꯭ꯔꯕꯅꯤ ꯁꯨꯝꯅꯇꯒꯤ ꯆꯦꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯒ ꯆꯠꯆꯈꯤꯖꯅꯤ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ
ꯄ꯭ꯔꯚꯥꯀꯔꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯆꯦꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄꯗ ꯗꯤꯞꯇꯤ ꯊꯝꯂꯤꯕ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯗꯤꯋꯥꯀꯔꯗ ꯍꯥꯏꯕꯗ ꯗꯤꯋꯥꯀꯔꯅ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯊꯣꯡꯅꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯗꯤꯋꯥꯀꯔꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯦꯟꯗꯤꯒꯤ ꯐꯦꯃꯤꯂꯤꯒ ꯗꯤꯞꯇꯤꯒꯤ ꯐꯦꯃꯤꯂꯤꯒ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯃꯤꯁꯅꯔꯗ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯔꯚꯥꯀꯔꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯒ ꯀꯦ ꯕ꯭ꯔꯗꯔꯁꯅ ꯑꯦꯛꯁꯤꯗꯦꯟꯇ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯇꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯞꯇꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ, ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤꯔꯝꯂꯒꯅꯤ ꯑꯗꯨꯒ ꯍꯥꯠꯄꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯞꯆꯔꯝꯃꯤ꯫ ꯁꯦꯟꯗꯤꯅ ꯍꯥꯏꯔꯤ, ꯗꯤꯞꯇꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯤꯞꯇꯤꯒꯤ ꯃꯄꯥꯟꯒꯤ ꯍꯛꯆꯥꯡꯕꯨ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏꯕꯨꯗꯤ ꯀꯩꯗꯧꯉꯩꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯣꯏ꯫ ꯗꯤꯞꯇꯤꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏꯗꯤ ꯑꯩꯇꯒꯤꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯤꯞꯇꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯂꯥꯟꯅ ꯎꯗꯨꯅ ꯃꯤꯔꯥꯏꯕ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯊꯥꯒꯠꯂꯤ꯫ ꯃꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯈꯪꯂꯨꯗꯕꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯥꯏꯕꯁꯤꯗꯤ ꯗꯤꯒ꯭ꯔꯤ ꯐꯪꯂꯒ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯁꯨ ꯍꯥꯏꯕꯁꯤꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ꯫ ꯁꯣꯝꯗꯅ ꯗꯤꯋꯥꯀꯔꯅ ꯗꯤꯞꯇꯤꯒꯤ ꯏꯖꯠ ꯇꯦꯝꯁꯤꯡꯅꯕ ꯇꯧꯕ ꯃꯇꯝꯗ ꯗꯤꯞꯇꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯏꯊꯟꯇ ꯁꯤꯖꯒꯅꯤ꯫ ꯗꯤꯋꯥꯀꯔꯁꯨ ꯗꯤꯞꯇꯤꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯑꯣꯏꯒꯤ ꯈꯜꯂꯝꯕꯅꯤ꯫ ꯗꯤꯋꯥꯀꯔꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯈꯛꯀꯤ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯅꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯂꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯗꯤꯋꯥꯀꯔꯅ ꯗꯤꯞꯇꯤꯅ ꯌꯥꯔꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯞꯇꯤꯁꯨ ꯃꯁꯥꯒꯤ ꯏꯖꯠ ꯀꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯟꯗꯤꯅ ꯍꯥꯏꯔꯤ, ꯂꯣꯟꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯗ, ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯗꯤꯞꯇꯤꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯁꯦꯟꯗꯤ ꯀꯦ ꯕ꯭ꯔꯗꯔꯁꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯦꯟꯗꯤꯅ ꯄ꯭ꯔꯚꯥꯀꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯊꯈꯤ ꯑꯗꯨꯒ ꯄ꯭ꯔꯚꯥꯀꯔꯕꯨ ꯐꯥꯖꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯗꯤꯋꯥꯀꯔꯅ ꯗꯤꯞꯇꯤꯕꯨ ꯃꯥꯅ ꯍꯥꯏꯕ ꯌꯥꯝꯃꯜꯂꯛꯇꯕꯗꯒꯤ ꯅꯥꯐꯨ ꯁꯥꯐꯨ ꯇꯧꯒꯦ ꯇꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯚꯥꯀꯔꯒꯤ ꯐꯣꯟ ꯂꯥꯛꯈꯤ꯫ ꯐꯣꯟ ꯑꯗꯨꯗ ꯁꯦꯟꯗꯤꯅ, ꯅꯌꯥꯝꯕꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯗꯤꯞꯇꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯎ, ꯑꯩ ꯗꯤꯞꯇꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯋꯥꯀꯔꯗꯨ ꯗꯤꯞꯇꯤ ꯄꯨꯗꯨꯅ ꯊꯣꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯟꯗꯤꯁꯨ ꯄ꯭ꯔꯚꯥꯀꯔꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯁꯦꯟꯗꯤꯅ ꯄ꯭ꯔꯚꯥꯀꯔꯒ ꯗꯤꯞꯇꯤꯒ ꯎꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯋꯥꯀꯔꯅ ꯃꯌꯥꯝꯕ ꯄ꯭ꯔꯚꯥꯀꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯈꯤ꯫ ꯗꯤꯞꯇꯤ ꯐꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯗꯤꯞꯇꯤꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯗꯨꯅ ꯗꯤꯋꯥꯀꯔꯗ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯋꯥꯀꯔꯁꯨ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯔꯖꯨꯟꯅ ꯂꯩꯈꯥ ꯀꯛꯂꯕꯁꯨ ꯗ꯭ꯔꯧꯄꯗꯤꯗꯤ ꯌꯦꯟꯅꯈꯤꯕꯗꯥꯏꯅꯦ, ꯄ꯭ꯔꯚꯥꯀꯔꯁꯨ ꯕꯂꯤ ꯑꯃꯁꯨꯡ ꯁꯨꯒ꯭ꯔꯤꯞꯁꯨ ꯅꯨꯄꯤ ꯌꯦꯟꯅꯈꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯤꯋꯥꯀꯔꯅ ꯃꯌꯥꯝꯕꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯒ꯭ꯔꯤꯞꯅ ꯃꯌꯥꯝꯕ ꯕꯂꯤ ꯍꯥꯠꯈꯤꯕꯗꯣ ꯅꯨꯄꯤꯒꯤꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯟꯗꯤꯕꯨ ꯍꯥꯠꯅꯕ ꯗꯤꯋꯥꯀꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯑꯅꯤꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯁꯦꯟꯗꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯤꯞꯇꯤꯕꯨ ꯄꯝꯈꯠꯇꯨꯅ ꯊꯣꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯏꯁꯤꯡꯗ ꯂꯣꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯟꯗꯤ ꯑꯃꯁꯨꯡ ꯗꯤꯞꯇꯤ ꯇꯣꯔꯕꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯤꯞꯇꯤꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯨ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯕ ꯀꯤꯗꯅ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯦꯟꯗꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯈꯪꯗꯦ, ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯤꯋꯥꯀꯔꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯦꯟꯗꯤꯒ ꯐꯨꯅꯕ ꯍꯧꯔꯛꯈꯤ꯫ ꯗꯤꯞꯇꯤ ꯑꯗꯨ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯋꯥꯟꯊꯔꯛꯈꯤ꯫ ꯁꯦꯟꯗꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯞꯇꯤꯕꯨ ꯄꯝꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃꯗ ꯗꯤꯞꯇꯤꯕꯨ ꯄꯨꯔꯛꯇꯨꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯊꯤꯕ ꯗꯤꯋꯥꯀꯔꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯦꯟꯗꯤꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯃꯉꯣꯟꯗ ꯗ꯭ꯔꯤꯞ ꯑꯃꯗꯤ ꯌꯥꯜꯂꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯦꯟꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯤꯞꯇꯤꯕꯨ ꯄꯝꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯗꯤꯋꯥꯀꯔꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ꯫ ꯁꯦꯟꯗꯤꯁꯨ ꯗꯤꯞꯇꯤꯕꯨ ꯄꯝꯗꯨꯅ ꯆꯤꯡ ꯑꯃꯗ ꯆꯦꯟꯈꯠꯂꯛꯈꯤ꯫
diwakar lakpatagi upai leiroi khaladuna sendi ching adudagi songtharaktuna ching adudagi nantharakhi asengbaga oiradi maningdi post taramani chingdagi nantharaktuna ising amotpa amata tasinki sendina diptibu ilu lujathokpiraga mahangna chanaba kariguma khara leiduna purakhi tanja adura dipti gyan lakhi diptina sendi da hari mikup ase ai khwaidagi nungaiba mikupni masi haiduna sendi amasung dipti parap chuminarami diwakar gi mising laktuna makoina parap chupada disturb torami tanja adada diptina parap nataba ataidi kari kari chaningi haiduna hanglami मीन बरफ चुपद डिस्टर्ब तौई हाइदुना diwakar gi mising adu sendi na puthaba horaki makoi sendi gi mong adu urubada kiduna chinki dipti na sendi thamoi sena nungsi haiduna haijarami dipti su lalu dabani na mahana sendi da akiba letana nungsi hana phongdokhi makoi na asum lakpada diwakar gi gari sing thenarami diwakar gi gari da dynamite khalasu yorami makoi ani diwakar gi gari da lotuna lerami Sendina makoi asum lotuna leirabadi adumak diwakar tandarani khalami maramaduna mahana diwakar bu nupa tholadi aigi lohongbada laktuna thinglaru rahoiduna challenge torami diwakar su sendi gi challenge adu accept torami diptina gari thoroktuna sendi bu puduna chatkhi diwakar gi mina makoi bu tanage tawbuda gari adu sendi na bomb fit tawratuna thanamba oirami maramaduna gari adu pokhairakhi somdana sendi lohongbagi sem saduna lerami mapadi yamna pakalami madura sendina hari aikhoi bu khangdana attack torpadu kibagi wani aidi mangonda direct attack to hatuna baton piram laga lakribadi asum tawduna sendi amasung dipti lohongki makhoi gi lohongda diwakar su case saduna yarami mahana lohongma loiba matungda lawroktuna mi singbu loina tanthokhi diwakar hari nang lohongba loiba ngairambani lohongdungai lawradi nupa thokte lohong matungda munbaduna hena nupa thui harami maduragi sendi amasung diwakar phunaba horki makoi ani asum phunaraktuna chimni achawa amagi mathakta yorki diwakar na sendi bu lakcharami aduga dipti da onsiladuna nupa haibisidi kangadabni lao chalasi haiduna uchittana korki sendi su hogalaktuna diwakar bu phurami sendi na diwakar bu chimni amagi mathakta kakatuna kaurami diwakar su chimni da kaduna makoi ani phunaraki sendina diwakar da akanba sapu amaga loinana mathabakta khu na chongchinduna namsinki sendi di chimni adu dagi chongthoraktuna charu manakta taselami sapu aduna chimni adu su ninkhailaktuna diwakar bu chimni adu ga konana akaya toy marak aduda namsinduna hatkhi police aduna diwakar sibada accident ni hairaduna sendi bu pharamdi aduga mahana diwakar hatkibagi thagalami asum tawduna sendi amasung dipti nongaina pankhi matang asida wari ase losinjare mayamna movie asigi maming soidana comment section da hangbirakani maramdi samjillaga yengbibanina movie asigi maming si amuka jo haijage warudu mayamna channel asibu leptana support tawbiduna subscribe tawbiyu thagachari subscriber yamba kangudi wakal nungairamgani adubu aikhoidi matha saribani copyright na marol ama strike chabana marol ama mathangi movie ngai duna lebiramu thagachari